मरोइबा पाउ मणिपुर दा असेंबली मिखल तांकक अनि थोकना पांगथोकनबा इलेक्शन कमीशन लाउथोखरबा मतुंगदा स्टेट असिदा पॉलिटिकल पार्टी सिंगना मिखल थेंगनबा सेम साबगी थबक कनखनरकले January 3 मोरे वार्ड नंबर 5 मुस्लिम नगर लेकाइदा मियोय अमा नोंमैना कापतुना हातखिबा अमसुंग अमना सोखनखिबा थौदोकता चेनबा मोहम्मद जियाल हकी अलाइस रोहित चाही कुंठानिथोय पुलिसना फारे अमदी इंडिया दा हौखिबा पुंग कुनमरी असिदा मियोय लाख अमा लिसिंग यांखै मापन चतु कुंठानिथोय कोविड-19 पॉजिटिव ओइख्रे मियोय चहुंग कुनतरेत लैखिद्रे स्टेट सिंगदा अथिंग कया थम्बा हौदरे होजी पाउ संदुकना पिजरी मणिपुर दा असेंबली मिखल तांकक अनि थोकना पांगथोकनबा इलेक्शन कमीशन लाउथोखरबा मतुंगदा स्टेट असिदा पॉलिटिकल पार्टी सिंगना मिखल थेंगनबा सेम साबगे थबक कनखनरकले अहानबा फेस के मिखल फेब्रुवारी 23 पांगथोकनी अदुगा अनिसुबा फेस के मिखल ना मार्च 3 पांगथोकनी ECI ना मिखल की मतम लाउथोखिबा असिदा मणिपुर की पॉलिटिकल पार्टी सिंगना तरामना ओख्रे मणिपुर प्रदेश कांग्रेस कमिटी MPCC ना मिखल असिदा मिरेप ओइनिंगबा सिंग पार्टी वर्कर सिंग अमदी लुचिंगबा सिंगना पार्टी के ऑफिस सिंगदगी फॉर्म लौनबा खंगहनख्रे अमरोमदा ECI ना पीबा डायरेक्शन की मतुंग इना BJP ना स्टेट असिदा मीटिंग अमसुंग रैली पांगथोकपा लेपनबा यूनिट सिंगदा खंगहनख्रे हौजिक लैरिबा मणिपुर लेजिस्लेटिव असेंबली की टर्म असि मार्च 15 मतम लोयरगनी लोनना constituency humfuda mikhal tangkak ani thokna pangthoklagani sit humfu asige manungda nifuna general ni amana SC gi aduga taramapan amana ST gi ni ahan ba tangkak ta February 23 ta Imphal East Imphal West Churchanpur Bisnupur amasung Kangpokpi gi punna assembly sit kuntra manga gi mikhal pangthokani March 3 da ani suba tangkaki oina Ukhrul Tamenglong Senapati Juribam Thobal amasung Chandel की constituency कुन मंगा दा मिखल पांगथोकनी था असिगी हौखिबा तांग तरेट की नुमिदांग पुंग तरेट मखाइरोम ताबा मतमदा मोरे वार्ड नंबर 5 मुस्लिम नगर लेकाइदा मारुति सुजुकी ब्रेजा कार अमा थौरगा लाखिबा रास गास्मीर चही कुनिथोइबु नोंमैना कापतुना हातखिबा अमदी मोहम्मद मुबारक चही कुनमरी मुनस अशोक अपन नंगहनखिबा थौदोक अदुदा चेनबा मोहम्मद जियाल हकी अलाइस रोहित चही कुंठानिथोय पुलिस ना फारे मोहम्मद जियाल हकी कार अदुदा नोंमै राउंड कया कापसिंदुना रास गास्मीर रु मफम अदुमक द हातखी अमदी मोहम्मद मुबारक ना फिबम लुना सोखनखि थौदोक अदुगी मतुंग द एक्यूज मोहम्मद जियाल हकी अलाइस रोहित असि थीबा फंगदना लैरखिबनी अदुबु ngarang numidang athengbada more ward number 3 Faisam Bank da mi lainadaba loisinriba building amagi mathakta mahak lotuna leirambadagi Police na fagat pangamki. Operation adu ngarang numidang pung mapanlom taba matamda Tecnopol SP gi mityang makada More Police ki additional SP operations amadi additional LO yaw na More Police Station gi SIK tungnung na luching batim amana Muhammad Jial Haki asi fagat pangamki bani haina police tagi fangba pau amana hairi. Faraba Muhammad Jial Haki dagi nongmay pistol ama magazine ama kapa yariba nongmay maru mari amadi camouflage machugi tupi ama yauna mobile phone ani recover tawki tungda mahaki mathakta makhataba thabak lakhanaba ngarang ahing nongyai da Imphal da pukre hairi India da haukiba pung kunmari asida miyoy lak ama lising yankhai mathoy yankhai mapan chatrup kunthani thoi COVID-19 positive oikre miyoy chahum kuntare laikhidre haina report tawri miyoy lising nifu chani pan humfu humdoi COVID tagi fagalakhiba loinana active case ki masing lak manga lising maudra chatrup taramatho yokre laibak asida case masing leptana hangalakpa laiba maramna Tongan ba state sing na maru oina chayol loisilagpa thangja amasung normalizing numita mi chathuk tasin tawbada athing kaya thamba haunare Delhi amasung Karnataka da normalizing numita curfew thamkre loinana Tamil Nadu da normalizing numita lockdown thamkre aduga Maharashtra da na night curfew thamkre hairi
Manipur da ngarang miyoi 63 nongna COVID-19 positive oiki laina asna maram oiduna miyoi ama sikhi. Hariba casing asi sample punna listing aniga chamri kuntra test tawbada fangkhibani. Positivity rate chada ahum dasmik ama oiki hariba pungpam asida miyoi taru COVID-agi fagalagtuna discharge tawki. State asigi COVID-19 case masing asi lak ama lising kuntaruka marfunipan yokre loinana sikhiba migi masing na lising aniga tara sukre. Haukiba tha sigi tareta BJP Bisnupur District Committee gi office ta miyam na yaba abhava candidate khanba pangthokiba opinion poll da returning officer RO na purakpa electoral roll da achouba soiba leibadagi poll pangthokna yaithokle haina chatkraba matungda Moirang S sigi MLA P Sarachandra gi mingchat thiba yaba wafam sing social media amadi pauche singda fonglakpa amadi media kharna su achum aran khangdana pau phongbirakpa asi Moirang S sigi MLA gi maikaidagi akan mong de condemn tawi haina MLA gi private secretary H Boyan ngarang Moirang da leiba MLA gi office ta pangthokpa paugi mifam amada phongdokre mahangna makhatana haiki BJP Moirang mandal na bot thadabada yarab myo yangkhai nipan list ama nongma watlingai office ta submit tawke madu state na myo kun nithoi approve tawre haiduna RO na puduna lakhe aduga atopa BJP gi intending candidate ni haizaba amana RO da pirakpa lising ani taramathoi gi BJP gi candidate amadi independent oina bot kakhibasing bot thadabagi criteria sudabasing amadi atopa Bisnupur gi miyoi ani Moirang gi voter list ta hapsinduna punna miyoi kuntra humdo gi list khudakta RO na puthorake mandal na so hariba list asi khangde haibaga loinana Moirang MLA na masi maram chade BJP bulan uhannabagi maram oigani haida phongdokhibani Fibam asi lakpadagi Moirang S gi loina oina opinion poll adu RO masana khudyek piduna yekthoki masida matawkaram na ballot box mungadari bano mase yumfam yaudaba pauni aduga BJP bu atopa party dagi tongan ba ideology leiba party ni hairaga BJP manung khaktagi thabakta nongmai kaptuna party asibu nongmai kapa party opposition da khongpak na kawba party oina uhanba miyoi sing BJP gi authority sing na para tambi pham thoi haina H Boyaina haike BJP gi opinion poll da chauba soiba returning officer singna Porakpa electoral roda chauba soiba leibadagi election conduct tawduna adjourn tawre hairaga satkharaga Sri P Sarachandra Singha gi mingchat thinanabagi social media platform Facebook ta thagalakpa amasung tongan ba print and electronic media singda barisna thadorkibudu strongly Moirang Kendra gi MLA gi site gi strongly condemn tawi loina BJP karta singi marakta akalaring singduna nongmai kap ki baris ki mathakta BJP ki authority singna akan memeng changbiduna ma ki mathakta action lokhat piu haibisi musu aikoi ngasi media gi mangda thamjari paugi mibham aduda BJP Moirang mandal gi president Abdul Hamid General Secretary Administration Thongnauzam Anandajit General Secretary Organization Amom Basanta BJP Moirang Mandal Mahila Morcha in charge Mutum Santibala Amadi Atay Karyakata Kayasu Saryake International Peace and Social Advancement IPSA Moirang branch ki thawmi singna Moirang amadi akoiba mafam maru oina Loktak Pat ki akoibada amot akai sing sangdokre Malem gi lam koiba kayana toina lakliba Loktak Pat asi nongmagi plastic bottle amadi polythene amadi atay amot akai kaya nongmagi motsilak pagi chang han galakli maramasna ipsagi thawmi singna lam tu semdokbani masida pat mayada laiba singna pat asi luna nana thambada mateng pangbiu haina ipsana appeal tawri IPSA Moirang branch ki president oina thaupuri ba nongmaitheng Gitchandrana amot akai sing asi dam site ta puthokpada Moirang municipal council gi gari mateng pangbibagi damak council asibu thagatpa phongdokhi loinana IPSA na lepat laitena sengdokbagi thabak makhatana chathakini hairi Ayo
असुकी मतिक खैना सिंथानबा यारबा अखोगी अमता ngaरबा लोकताक लेक असि खै सुम मोसिलकपना मरम ओइरागा अखोगी इप्सा मोइरांग ब्रांच की मकैदगी ngasi sit sengबगी थोरम असि खैना पांथोक जबनी हाइरबा थोरम असिदा अखोगी नुक्सी जराबा अखोगी तोंगान तोंगानबा मेंबर कया मरुम अमा लाकबिदुना हाइरबा थोरम असि खै इप्साबु सोगत पिबगा लोइना थबक थोरम कया अमदा मतेंग पांगबिबगी दामतसु मेंबर खुनिमपु थागतचरी अदुगा लोइना अखोगी हाइरबा अखोगी लोकताक लेक असिगी मयादा लैबिरिबा नुक्सी जराबा प्रजासिंगसु इप्सा मोइरांग ब्रांच सोगत पिदुना अखोना तौजरिबा थबक थोरम कया असिदसु अखोगी हेना पुंफाबा ओइबा याननबगी दामक्ता ताबिरिबा प्रजासिंगसु हेना इप्साबु सपोर्ट पिबियु अदुगा मतुंग तारपदा इप्साना तौगदबा थबक थोरम कया अमु लैजरी लोइना हजिक तौजरिबा थबक असि कोइ ngasi खक्की नतना लाकदो मतम खुदिमक्ता इप्साना हेना मसदगी हेना चावना थबक कया तौरखिनी हाइबसि मक्तंग थाजबसि मतंग खैगी लैबिरिबा प्रजा खुदिम मफमदा थाजब पाउगी मरक थना अटेंबा ब्रेक अमलोमिनसी अनौब चाही 2022 ना लाकपदा मयामदा याफा पाउजल पिजरी लोनना पोनी टीवी की माइकैदगी सु मयामदा याफा पाउजल पिजरी अनौब चाही ना लाकपदा लमदम सिदा लेबा मिपुम खुदिमा यामना निंगबा थुंगबा हराउ तयामबा माइथोंगा लोनना थल्लबा दुंगलबा सोसाइटी मा ओइबा हाइना इना आइबंग पुदा थौनिजरी लोनना once again wish you a very happy new year अनौब चाही 2022 ना लाकपसिदा पेंडामी असि लोसिनखिदुना हानगी पुंसि महिंदा लाकपो ओइरसनु इरेचा ख्वाइ पुनमकना नुक्सी जानना नुंगाय फना पुसिनिंग सांगबा ओइरसनु हैप्पी न्यू ईयर एवरीवन मखाताबा पाउ बिजरी एमसो डिस्ट्रिक्ट कमिटी जुरीबांगी ऑफिस ता ngarang pangthokhiba paumi singa unaba amada joint committee on inner line permit system JCILPS Juribang branch ki convener Y Sanjib na haikre Juribangi lup kayana punduna semkhiba joint committee on inner line permit system JCILPS Juribang branch amadi Juribangi mihut oriba local MLA Muhammad Asap Uddin nasu Manipur da ILPS na bayaroi haiduna Supreme Court ta Amara Bengali haiba political party asina tawriba thong asibu kanem tawfam thoi convener Sanjib na makhatana haiki local MLA Muhammad Asap Uddin na matam kharagi mamangda media da ILP asi Manipur da chatnaba asi yamna kanai amadi masina mitop sing Manipurom da naron da changnaba honarakpada athingba ngamgani haina phongdokhiba laikre maram aduna Amara Bengali hairiba political Party asina Supreme Court ta PIL ama thangalakliba asigi mayokta local MLA na sumiyam gi interest ta PIL asigi matang da wafam kaya phongdok pham thokpani haiki Juribam district asida lairiba tongan ba Bengali gi organization sing na su Amara Bengali na PIL ama thariba asigi mayokta warol thambiyu haina Sanjib na haiki Paugi mifam adada joint committee on inner line permit system JCILPS Juribam branch ke member sing women wing amadi student wing ke member sing su saruk yake madam kharegi mamangda Juribangi local MLA MD Asawuddin na Manipur da ILP sanabase yamna kanai maramdi hana aikhoigi state ta naronda kana lakli kana chali haibase khanglamde adubu ILP system chanabadagi khangbangamle ILP system ase Manipur da chana hangadabani haina media da honorable MLA na su phungtokpa laikre Amra Bengali na Manipur da ILP chana riba asigi mayok da PIL thariba se khudakta wujo tawgadabni aduga Juribamgi local MLA MD Asawuddin gi maikaidagi PIL asigi mayok da miyamgi interest da wafam phungtokpam thokpani loinana Juribam da leiriba tongan ba aikogi Bengali isin inaw singi aikogi leiriba organization sinasu hariba Amra Bengali na thariba PIL asigi mayokta wafam phongdok thoi amadi phongdok pigadabni haina joint committee on inner line permit system JCILPS Juribam branch ki maikaidagi nurukchari Englishing ani kunithoigi election matam laukthokhibaga loinana Bishnupur district su board ki akhanaba thawrang lokhatba haukre
District asige Assembly Constituency tarukta Mireb Singh na thelamba symbols amadi poster sing Bisnupur SP gi mityeng makhada Nambol Bisnupur Moirang Kumbi Kaibulam Jaw amadi Phawgak Jaw Ikai gi officer in charge sing na luchingduna magi area dagi lokthokre Manipur Legislative Assembly Mikal asi February 13 amadi March 3 da tangkak ani thokna pangthokna ba ngarang Election Commission lokthokhi Northeast Frontier Railway NFR na Manipur amadi Tripura ga samnagadaba passenger train Jan Shatabdi Express hongnabi matung ina ngarang virtual conferencing gi kuthangda Union Railways Minister Aswini Vaishnav yangna Manipur gi Chief Minister N Biren Singh amadi Tripura gi Chief Minister Biplab Kumar Deb na Jiribam Railway Station nagi lamthaki ngarang haudokhiba passenger train Jan Shatabdi Express asi Jiribam Manipur dagi Assam State fauduna Tripura gi konung Agartala fauduna kilometer 4 sangba lambi asi pung taruk changna station mafam mangada khamduna chengani chayol amada ahumlak haibadi ningthaukaba yumsagaisa amadi irai numita train asi chengani hairi Jiribam Railway Station dagi passenger train Jan Shatabdi Express hagdokpagi thoram aduda Jiribam gi Deputy Commissioner W Malemnganba Chenglai IAS Superintendent of Police Jiribam Petroleum Ravi Kumar Singh IPS amadi railway official Singsu Saruyake Leptana miyam da tengbang duna lakpagi saruk ama oina humfumapan suba battalion Central Reserve Police Force CRPF na Civic Action Program Mantripukrida Laiba Battalion asigi headquarters tangarang pangthokre Civic Action Program adu IGP Manipur amadi Nagaland sector gi mityang makhada humfumapan suba Battalion CRPF Mantripukri na senduna pangthokpane In the service of nation haiba hiram da pangthokhiba ngasigi thoram aduda ising liter lising tara chanba water tank ama sangaduna miyam da khuchinakhe ngasigi thoram aduda IGP Manipur amadi Nagaland MS Sekhawa DIG DK Tripathi DIG RS Rotela DIG PK Nayak DIG Suresh Sharma DIG Madan Kumar DIG Dr. Amarnath Roy DIGP Medical amadi Bajrang Lal Commandant Humfumapan Battalion Saryakhe Thoram aduga mari lainana Commandant Bajrang Lal na haiki CRPF na kunja singga aphaba mari amak thamnabagi pandamda Civic Action Program pangthoktuna lakle Lisang sina pangthorak pagi saruk ama oina ngasisu Mantripukrida lairiba Nepali bastigi miyam na matam kayadagi isinggi awaba lairambadu kokhanabagi damak ngasi water tank ama miyam na kotsin na bane Thangnaba ising asi aikoi muyoi bada yamna maru iba amani Mantripukri area da isinggi awaba aduki matik lairiba asida CRPF na ngasi Civic Action Program ge makhada miyam da water tank ama kotsin na bani haina mahangna makhata na fongdoke We organize this program particularly for providing the drinking, not only this water, but we provided them a potable drinking water because we connected this borewell with the heavy duty water plant that is reversing the water and providing the potable waters to this locality. Now their basic problem has been solved, and now they are happy with the project. And now they are also requesting for another such type of facilities, and in the meantime we also promised them that in the coming days we will also look after their concern, and definitely we will sort out the problem of the other parts of the Mantripukri. Haukiba January gi tang 3 ki numidang pung 3 makhairom taba matamda More Ward number 8 ta laiba Ras Kashmir Apokpa Khenu Kashmir bu More Ward number 5 Muslim Nagar da laiba Muhammad Jial Apokpa Laikhidraba Muhammad Jiaruddin na minungsi laitana nongmay na kaptuna tamthina hatkiba aduga Sekmaizindagi Muhammad Mubarak bu sokhanbat thaudok adu All Community Development Organization More Akodom amadi nupi kunai chakot lamjing lup more na akan mamong da yaning da bafongdora pagat na mihat pa miyoy
amadi chenaba mioi singi mathakta hauzik paliba lengat asina akanba mityeng changbiduna cherak pigadabani hairi leikidraba amadi asokpa imung singda lengakna phangfam thokpa pumnamak phanghangadabani hairi Haukiba numit karani asida COVID ki positive rate wangkhalakpadagi office singda staff sing akaknaba kanaba khanghalakki baga loinina dukan sing akaknaba pung sing piduna hangnaba khanghankre numit khudingi numidang pung mapandagi ayuki pung mga fauba curfew thamlagani haina Manipur Sarkar gi State Executive Committee gi Chairman su oiriba Chief Secretary Dr. Rajesh Kumar na order ama thokre curfew manungda print amasung electronic media yauna essential service sing gi mioi sing di chatok chasin tawbada komthokani government office amasung public utility singda employee gi physical attendance asi chada humpu taruk tagi heloidabani nga poultry gi pothok sing sangom amasung sangom gi pothok sing yonba dukan sing ayuk pung nipan dagi nungthil pung ama fawba hangba yagani thangal bazar amasung pauna bazar gi dukan sing ayuk pung nipan dagi nungthil gi pung mari fawba hangba yagani hairi ngasi imphal da phungba pauchi singi maroiba pau khra yengminasi Sangai Express ECI na state manga gi mikhal gi matam lauthokre February gi 28 March ki ohum da vote thadaragani mi humpudara taru positive oiraga ama sikhi nongmai kapsi lakpada ama sire ama sokle pokna farm state manga gi mikhal February 10 dagi horaga March 8 fawba pangthokani Manipur gi mikhal February gi tang 28 ama sung March ki ohum da pangthoklagani IAS taruk IPS mari yauna officer kaya gi transfer amasung posting thokre Naharol gi thodang Manipur gi oina tangkat ani thokna February 28 amasung March ahum na mikhal pangthoklagani Election gi model code of conduct khudak tagi chana bahokre Union Railway Minister na Tripura Jiri Bam Phawbagi train service video conferencing gi khuthang da lamthakre Huyen Lampau Manipur gi mikhal February gi 28 amasung March ki ahum da pangthoklagani nupi macha ama tractor thoduna imung gi mateng panghori hauzi aroibada maroiba pau amuk hana Manipur da assembly mikhal tangak ani thokna pangthoknaba election commission laukthokraba matungda state asida political party singna mikhal thengnaba sem sabagi thabak kankhannarakle January 3 More Ward number 5 Muslim Nagar Laikai Mioi Ama Nomaina Kaptuna Hatkiba Amasung Amana Sokhan Kiba Thogdokta Chenaba Mohammed Jial Haki Alais Rohit Chahi Kuntrani Toy Police na Fare Amadi India da Haukiba Pung Kunmari Asida Mioi Lakama Lisingyang Kaimapan Chatru Kuntrani Toy COVID-19 positive oikre Mioi Chahum Kuntaret Laikidre State Singda Ating Bakaya Thamba Hongnare Pony TV gi nungthil yi pau mideng tabiri basingbu khurumjari